नुमिदांग वाइरमदुदा सुनंदा मौपादा कॉल तौरक्लमी चुंगसांगानबसु स्क्रिप्ट पारंबदगी मचेगी कॉल लाक्पदुदा पाइखली हेलो चे कईदौरिनो नंगबो शूटिंग मफमदा लेब्रो लेती युमदा सुम स्क्रिप्ट पारंबनी फिल्म कुंबगी खल्लिंगैदने हनुबना हानखिदौरबनी को थोइबना चुंगसांगानबसु खजिक नोक्लगा अय्यम अंगांग ओइरिदुचे अदो अफंगु मचादी लेट्रो ट्यूशन तौरिये अदो थोइबा इचेना कॉल तौरैसे अथैगी नते वा मा हाइगिना तौरपनी कई वानु चे अदुम हाइरो नंगना संगबा कांदा इचेगिदा चाक चारमदा चासेना हाइगे तौबनी अतै हेते वारी खरसु सानगदौ लेरी होइजे इ संगबा कांदा अदुम हाइरागे अदो याइगा पुना लाकमिनौको माबुदे तुम लाकदौ लेरबनी कइनो सुनंदा नोकमी तपना सो हाइरे फरे फरे अदुदि नंसो नथौदो तौरो इचेसु थमगे को सुहेन अमदि शांति नुमिदांगी चाक चारी चंगले सनाना अवादा पायेंगले शांति चाक तो चाना चाना हाइरक्लमी ऑपरेशन दी करम कांदा तारबा सुहेन चारंबदो लेपलगा यांगना तौनबा सेमसरी मसे कुइथरगा खुदोंग थीगदबो ओइरगदि ngannna तौथोपना फै अदुगा मौना मसा कल्लबा कांदा इचागे अमुक लुहोंगनबा सिलसि लुहोंगबगी वा पलकपदुदा तुमिन लेपतुना लेरंबा चंगले सनादो मपुरोइबदा ततु यंगले सुहेन सुमागी लोइनबेगी मतौसे उबदा नुंगाइजदे शांति सुमखा ताइ इमासिबु मयम ममंगदा फत्तबा ताहनगन इमुंग असिगी सागै असिगी मैरा मुत्तनबा बुंगो नंगदि अमुक नौना लुहोंगदबा यादबनी मसे मदुगी वादो चनबा याबो नतेदा शांति तपथरंबदगी खंजल वांखले करिगी चनबा यारोइदौरिबा नंगनु पुसिलकपा ngamdragana इमासिनि खुचाबि मथिदौरिबनी सानरेबो वारिदुदा चंगले सना यावसेंदे तुमिन लेपतुना ले शांति ममौदा अमुक वनसिलगा इमौइ बेमा नंगसु तुमिना लेसिनबना दियारे नंगना मरम ओइरगा इमुंग असिगी मैरा मुथतबदि अइना यादे इमौना वखल मुना खंथौ नंग वखल मुना खंथौ हाइरिबसिनिको वाहैसे हाइरगा शांति मागी चाबु लोइद्रिबा चागलुक अदुदा मखुद हमजिलमलगा थोख्रे मनेम थोख्रबदा चंगलै सनासु मपुरोइबदि येंगबदि ngamda मरु लुक्थादुना ममित्ता मपि सिन्था हाइरक्लमी यम्बो इमासिगी निंगबसे थोंगनपियो अइना लमलामि मगलमिनखिबदो नंग येंग ngamladra हायुनि चंगलै सना खमदे ममाइदसु नोंखलकपा तौदे सुहेनसु मखादाइ वाहिदो हाइनु भोनबदा करिगी नंगी मेलोदगी पिरंग सिन्थरिबा ngamadi हायुनि नंग नेबु तसेंगना नंगसिदबा मक्ता ओइरगदि माइथोंदु ममोनोकना यमुंगना तोपा लमलामबि मगलु होंख्राइना नंग हायो चंगलै सना केमता खमदा तुमिन लेबदुदा सुहेनसु चागलुक अदुदा मखुद हमजिलगा साउना चक्संगदुदगी थोके तौइ मतौसिदा चंगलै सनासु चंगसिलगा मपुरोइबगी मखोंग कोलगा कपलगा असुमना हाइरक्लमी यम्बो अयदो हाइबा ngammoye अयमुंगबो यम नुंसि यम्बो अइना तपा लमलामबि कनागिसु ओयनिंगदिये अयमुंगबो तमोइ सेना नुंसि यम्बो सुहेन सुमागी लोइनबिबो हुगतपिरगा सिन्थरक्लिबा मपिसिंग अदो तैथोकपिरगा नुंसिना याम नुंसिना हाइरक्लमी नंगिदमुक्तनि यमुंगना हिंगलिसे इमासिगी वाहिना मरम ओइरगा नंग नैबु नुंसिना कथोके खलकपुदो तौगनु यमुंग खंगबा ngamदिये पिक्ट्रो अइगी नुंसिबिना अइबो थौवा साबिरक्तबा मोंग उबदा अइ खांगदुना लिबा ngamदे अइ तसेंगना सिनिंगबा फावि चंगलै सना मपुरोइबगी मचिंदो मखुद मचादुना मेले खंजलदु तनिक हाइरक्लमी यम्बो पनगन सिबा हाइबो वाइसे मतुंग पनबिखन अइनासु यम्बुंगबा थादोक्लोइ अदुगा यम्बुंगनासु हिबु थादोक्पिगे खनगन सुहेनसु नुंसिना मागी लोइनबिबो कॉन्सनबिरगा हाइरक्लमी यमुंगना हिंगलिबा पुंसिसे नंगिनि मुपुक खुदिंगदा पिक्ट्रुबुदि यमुंगना थादोक्लोइ यम्बो फरेसे
ꯅꯪꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯅ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛꯁꯤꯡꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯁꯨꯍꯦꯟꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯆꯤꯡꯂꯩ ꯁꯅꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯌꯦꯡꯅ ꯃꯄꯨꯛꯅꯤꯡꯗꯁꯨ ꯁꯣꯜꯂꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯇꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯪꯒꯤ ꯑꯋꯥꯕꯁꯨ ꯎꯕ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯑꯋꯥꯕꯁꯨ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯁꯣꯝꯗꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯄꯨꯔꯣꯏꯕ ꯂꯨꯋꯥꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯀꯜꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯦ ꯏꯕꯦꯆꯥꯗꯣ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯇꯤꯚꯤꯗꯨ ꯚꯣꯜꯌꯨꯝꯗꯨ ꯂꯩꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯂꯝꯕꯒꯤ ꯃꯔꯝ ꯍꯥꯏꯅꯤ ꯍꯥꯏꯕꯗꯨꯕꯨ ꯍꯥꯏꯔꯛꯑꯣꯗꯅ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯅꯤꯡꯊꯤꯅ ꯍꯥꯏꯔꯒꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯤ ꯅꯪꯕꯣ ꯏꯕꯦꯆꯥ ꯇꯞꯅ ꯅꯨꯡꯉꯥꯏꯇ ꯃꯣꯏ ꯕꯕꯥ ꯑꯩꯕꯨ ꯀꯔꯝꯅ ꯄꯥꯎꯁꯤ ꯇꯝꯒꯅꯤ ꯏꯆꯥ ꯊꯣꯏꯕꯤꯁꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯝꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯗꯧꯔꯤꯕ ꯅꯠꯇꯦ ꯃꯃꯥ ꯅꯪꯕꯨ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯍꯟꯗꯛꯇꯤ ꯏꯕꯦꯆꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯄꯨꯝꯕ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯇꯝꯂꯛꯈꯤꯕ ꯋꯥꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯇꯝꯕ ꯂꯣꯏꯔꯛꯄꯗ ꯏꯕꯦꯆꯥ ꯃꯥꯅ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨꯒꯤ ꯐꯤꯖꯤ ꯑꯗꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯏ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥ ꯅꯤꯡꯒꯣꯜꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯗꯨꯝꯅ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯑꯣꯄꯔꯦꯁꯟꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯊꯣꯛꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯏꯇꯦꯝꯁꯤꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯁꯨ ꯑꯔꯥꯟꯕꯗꯤ ꯅꯠꯇꯦ ꯍꯣꯏ ꯑꯩꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯡꯒꯣꯜꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨꯅꯦ ꯃꯃꯥ ꯏꯆꯥ ꯅꯤꯡꯒꯣꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯩꯔꯥ ꯃꯨꯠꯂꯦ ꯍꯥꯏꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤꯗ ꯃꯔꯥꯜ ꯄꯤꯁꯟꯕꯗꯨꯗꯤ ꯑꯩꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏꯅꯦ ꯏꯕꯦꯆꯥꯁꯨ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯏꯆꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯤ ꯌꯦꯡꯕ ꯉꯝꯒꯅꯤ ꯁꯤꯔꯥ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄꯤ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯒꯦ ꯃꯃꯥ ꯇꯞꯊꯧ ꯐꯤꯡꯒꯠꯀꯅꯨ ꯋꯥꯁꯤ ꯏꯃꯨꯡ ꯑꯅꯤ ꯄꯨꯟꯅ ꯈꯟꯅꯒꯗꯕ ꯋꯥꯐꯝꯅꯤ ꯑꯩꯁꯨ ꯃꯄꯥꯅꯤꯅꯦ ꯏꯆꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯏꯆꯥꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯑꯃ ꯈꯥꯡꯂꯒ ꯃꯄꯨꯟꯁꯤ ꯂꯦꯟꯕꯗꯨꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦꯅꯦ ꯍꯌꯦꯡꯃꯛ ꯏꯆꯥꯒꯤ ꯃꯌꯨꯝꯗ ꯉꯟꯇꯥ ꯆꯠꯂꯒꯅꯦ ꯋꯥꯐꯝꯁꯦ ꯂꯩꯈꯥꯏ ꯇꯥꯟꯅꯗꯕꯗꯤ ꯌꯥꯔꯣꯏ ꯂꯨꯋꯥꯡꯂꯦꯝꯕ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯃꯗꯨꯅ ꯐꯒꯅꯤ ꯃꯃꯥ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯈꯪꯗꯣꯛꯂꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯤꯟꯁꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟꯗꯨꯗꯤ ꯊꯨꯅ ꯌꯥꯡꯅ ꯇꯧꯊꯣꯛꯇꯕꯗꯤ ꯌꯥꯔꯣꯏ ꯅꯨꯃꯤꯗꯥꯡ ꯐꯅ ꯊꯦꯡꯂ ꯐꯥꯎꯕꯗꯣ ꯆꯨꯡꯁꯥꯡꯉꯥꯟꯕ ꯇꯨꯝꯂꯝꯗꯦ ꯐꯃꯨꯡ ꯀꯥꯡꯊꯣꯜꯗ ꯉꯥꯊꯔꯒ ꯐꯝꯂꯤ ꯃꯣꯕꯥꯏꯜꯗꯨꯁꯨ ꯀꯟꯅ ꯃꯦꯠꯂꯤ ꯈꯨꯗꯛꯇꯨꯗ ꯋꯥꯆꯞ ꯁ꯭ꯇꯦꯇꯁ ꯑꯃꯁꯨ ꯏꯔꯗꯨꯅ ꯊꯝꯂꯝꯃꯤ ꯑꯩꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯔꯨꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯐꯪꯍꯧꯗ꯭ꯔꯕ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯑꯩꯅ ꯃꯄꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯖꯔꯨꯕꯗ ꯄꯤꯕꯤꯔꯛꯀꯗ꯭ꯔꯥ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯐꯅ ꯎꯠꯂꯒ ꯄꯣꯠꯁꯛ ꯑꯗꯨ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯐꯪꯈꯤꯒꯗ꯭ꯔꯥ ꯑꯍꯤꯡ ꯐꯅ ꯊꯦꯡꯂꯕꯁꯨ ꯁ꯭ꯇꯦꯇꯁꯇꯨ ꯍꯦꯛ ꯊꯥꯒꯠꯈꯤꯕꯒ ꯔꯤꯄ꯭ꯂꯥꯏ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯥ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯋꯥꯆꯞꯇꯒꯤ ꯊꯣꯛꯂꯛꯂꯒ ꯑꯥꯏꯖꯤꯗ ꯑꯃꯨꯛ ꯆꯪꯉꯤ ꯂꯩꯔꯝꯂꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯃꯥ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯁꯅꯥ ꯈꯨꯃꯟꯊꯦꯝ ꯍꯥꯏꯅ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯉꯤ ꯍꯥꯟꯅꯒꯤ ꯆꯤꯡꯂꯩ ꯁꯅꯥꯒꯤ ꯃꯁꯛ ꯎꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗꯤ ꯀꯛꯈ꯭ꯔꯕꯅ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯃꯁꯛ ꯎꯗꯕ ꯐꯣꯇꯣ ꯑꯃ ꯑꯅꯤꯗꯤ ꯌꯥꯎꯔꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯅꯪꯒꯤ ꯁꯛꯇꯝꯗꯤ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯁꯣꯟꯅ ꯍꯧꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯤ ꯌꯨꯍꯦꯟꯕꯅ ꯆꯤꯡꯂꯩ ꯁꯅꯥꯒꯤ ꯏꯟꯁꯇꯥꯒꯤ ꯑꯥꯏꯗꯤꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯇꯥꯏꯞ ꯂꯧꯈꯠꯂꯒ ꯈꯨꯗꯛꯇ ꯁꯔꯆ ꯇꯧꯈꯤꯕꯅꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯇꯧꯗꯨ ꯌꯨꯍꯦꯟꯕ ꯑꯃꯁꯨꯡ ꯌꯥꯏꯆꯦꯠ ꯏꯉꯛꯉꯛꯅ ꯌꯦꯡꯂꯤ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯐꯣꯂꯣꯒ ꯇꯧꯔꯝꯃꯤꯅꯤ ꯃꯥꯅ ꯌꯥꯏꯆꯦꯠ ꯊꯋꯥꯏ ꯏꯁꯥ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯕꯨ ꯅꯪꯉꯣꯟꯗ ꯐꯣꯂꯣ ꯇꯧꯗꯕ ꯂꯩꯔꯝꯈꯤꯗ꯭ꯔꯥꯅꯦ
ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯐꯣꯂꯣꯋꯔꯁ ꯉꯥꯛꯇꯅꯤ ꯃꯔꯨꯞꯀꯤ ꯋꯥꯁꯤꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯃꯤꯠ ꯐꯩꯅ ꯃꯔꯨꯞ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯌꯣꯍꯦꯟꯕꯅ ꯑꯃꯨꯛ ꯌꯥꯏꯖꯤꯠꯇ ꯑꯣꯟꯁꯤꯜꯂꯒ ꯅꯪꯗꯤ ꯅꯪꯗꯤ ꯅꯪꯉꯣꯟꯗꯁꯨ ꯅꯨꯄꯤ ꯂꯥꯛꯂꯛꯀꯦꯅ ꯐꯣꯂꯣ ꯇꯧꯏꯗꯨꯗꯤ ꯀꯥꯏꯗꯩꯅꯣꯗ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯉꯥꯟꯕꯅ ꯐꯠ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯀꯅꯥꯅ ꯀꯔꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯏꯖꯤꯠ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯉꯥꯡ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯊꯝꯃꯣꯏ ꯍꯨꯔꯥꯟꯈꯤ ꯍꯥꯏꯕ ꯆꯨꯡꯂꯩ ꯁꯅꯥꯗꯣ ꯐꯣꯂꯣ ꯕꯦꯛ ꯇꯧꯁꯜꯂꯨꯅꯦ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯀꯔꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯕ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯎꯖꯩ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯀꯥꯏꯁꯦ ꯍꯦꯛꯇ ꯈꯪꯍꯟꯒꯗꯧꯕ ꯅꯠꯇꯦ ꯃꯤ ꯁꯛ ꯂꯣꯠꯂꯒ ꯁꯦꯟꯅꯈꯤꯗꯧꯔꯤꯅꯤ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯤ ꯋꯥꯁꯤꯗ ꯌꯥꯏꯖꯤꯠ ꯑꯃꯗꯤ ꯌꯣꯍꯦꯟ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯂꯝꯃꯤ ꯅꯁꯛꯁꯤꯡ ꯌꯦꯡꯗꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗꯅ ꯍꯦꯟꯅ ꯅꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯃꯇꯦꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯅꯣꯛꯅꯤꯡꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯗꯤ ꯑꯌꯨꯛ ꯉꯟꯅ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯂꯨꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯏꯕꯦꯆꯥꯗꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯂꯝꯃꯤ ꯒꯥꯔꯤꯗꯨ ꯒꯦꯠꯇ ꯈꯥꯝꯂꯝꯂꯒ ꯄꯨꯟꯅ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯏꯆꯥ ꯊꯣꯏꯕꯤ ꯏꯆꯥ ꯊꯣꯏ ꯏꯃꯥ ꯍꯣꯏ ꯂꯥꯛꯏꯅꯤ ꯅꯪꯕꯣ ꯏꯕꯦꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯥꯟꯇꯤ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯀꯩꯝꯇ ꯈꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯃ ꯏꯅꯥꯎ ꯍꯣꯏ ꯂꯥꯛꯂꯤꯗꯅ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯇ꯭ꯔꯁꯨ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯏꯕꯦꯆꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯥꯟꯇꯤ ꯃꯈꯥ ꯇꯥꯏ ꯂꯥꯛꯑꯣ ꯅꯆꯥ ꯅꯤꯡꯉꯣꯜꯁꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯍꯧꯔꯤꯕꯅꯤ ꯂꯨꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯏꯕꯦꯆꯥ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯐꯤꯅꯥꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯃ ꯀꯔꯤꯒꯤꯅꯣ ꯈꯣꯡꯎꯞꯀ ꯂꯧꯊꯣꯛꯇꯅ ꯇꯧꯔꯤꯕꯗꯨꯕꯣ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯗ ꯏꯅꯝꯁꯦ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯪꯂꯛꯂꯒ ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯃꯤ ꯂꯨꯋꯥꯡꯂꯦꯝꯕ ꯇꯞꯅ ꯏꯇꯩꯃꯕꯦꯝꯃ ꯏꯕꯨꯡꯉꯣꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯁꯥꯟꯇꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯣꯡꯖꯦꯜꯗꯒꯤ ꯁꯨꯍꯦꯟꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯆꯠꯇ꯭ꯔꯤ ꯕꯕꯥ ꯉꯥꯛꯇꯪ ꯋꯥꯠꯂꯤ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯦ ꯃꯀꯨꯗ ꯕꯦꯕꯥꯔ ꯎꯠꯄ ꯑꯣꯏꯅ ꯈꯨꯔꯨꯝꯂꯝꯃꯤ ꯏꯕꯦꯆꯥ ꯑꯃꯗꯤ ꯂꯨꯋꯥꯡꯂꯦꯝꯕ ꯆꯞ ꯃꯥꯟꯅꯅ ꯌꯥꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯊꯣꯛꯂꯛꯏ ꯃꯄꯥ ꯃꯃꯥ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯏꯃꯥ ꯏꯄꯥ ꯌꯥꯝ ꯊꯥꯖꯗꯦ ꯑꯩ ꯆꯥ ꯁꯦꯝꯃꯛꯀꯦ ꯌꯥꯔꯦ ꯁꯦꯝꯗ꯭ꯔꯁꯨ ꯏꯃꯥ ꯍꯣꯏ ꯌꯨꯝꯗꯒꯤ ꯊꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯥꯎ ꯅꯪꯁꯨ ꯐꯝꯂꯨ ꯂꯥꯎꯋꯣ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯁꯤ ꯂꯨꯋꯥꯡꯂꯦꯝꯕ ꯃꯃꯥꯛ ꯅꯨꯄꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯐꯝ ꯉꯁꯤ ꯕꯕꯥ ꯍꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯋꯥ ꯈꯔ ꯇꯥꯅꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯁꯥꯟꯇꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯇꯩꯃꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯇꯝꯕꯗꯒꯤ ꯈꯪꯂꯦ ꯑꯗꯨꯅ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯕꯅꯤ ꯏꯕꯦꯆꯥꯁꯨ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯅꯥꯕ ꯀꯨꯏꯅ ꯌꯣꯛꯇꯨꯅ ꯊꯝꯕꯗꯤ ꯅꯅꯥꯎꯗꯤ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯏꯆꯥ ꯅꯤꯡꯉꯣꯜꯒꯤ ꯑꯣꯄꯔꯦꯁꯟꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯝꯖꯩ ꯑꯩꯁꯨ ꯉꯔꯥꯡꯗ ꯏꯆꯥꯒ ꯏꯃꯧꯒꯗ ꯋꯥꯗꯣ ꯈꯟꯅꯔꯝꯂꯤꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟꯁꯤ ꯇꯧꯁꯤ ꯍꯥꯏꯗꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ ꯏꯅꯥꯎ ꯍꯣꯏꯅꯁꯨ ꯍꯥꯟꯅꯅ ꯈꯪꯂꯝꯂꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯄꯤꯕ ꯃꯇꯣꯝꯇꯅꯤ ꯃꯈꯨꯔꯥ ꯑꯃ ꯃꯇꯣꯟ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯔꯝꯁꯤꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯏꯃꯨꯡꯁꯤꯕꯨ ꯀꯟꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯅ ꯏꯃꯧꯒꯤ ꯑꯣꯄꯔꯦꯁꯟꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯅꯕ ꯏꯃꯨꯡꯒꯤ ꯃꯩꯔꯥ ꯃꯨꯠꯇꯅꯕ ꯏꯆꯥꯒꯤ ꯏꯃꯧ ꯑꯃꯗꯤ ꯑꯩ ꯊꯤꯕ ꯄꯥꯝꯃꯤ ꯊꯤꯁꯨ ꯊꯤꯈꯤꯅꯤ ꯁꯥꯟꯇꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯆꯥ ꯅꯨꯡꯉꯥꯏꯖꯗꯦ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯇꯞꯊꯔꯒ ꯏꯅꯝꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯔꯥꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯌꯥꯎꯔꯝꯒꯅꯤ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯅ ꯐꯥꯎꯔꯝꯒꯗꯧꯕ ꯆꯩꯅꯥꯗꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯈꯪꯏ ꯃꯃꯥ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ
nupi ama oina ai loina bhab tai aduga mama ama oina natabida nupi ama oina su ai khangi aduga ai mama ama oina su ichage wa pa mai thong adudi yengba ngamloi santi kemta thawa sada yengoi na oibema pibam sina si yabraklagadi ai isagi nungaina bata khallaga laiba yaba natene handakti luwang lembana oina mong hada taplap khumlei itaim bemana haibo phumsi achumbani itaim bemana sagai yesibu kanba pambani sidi mipum khudingna tangai fadana tofum thokpani tawsu tawnari adubo mayam marakta pukjal chawbi kharasu adumak yaudabadi nate ibechana amuk makha samthai angang amagidamak miyoi kayada chaithing pibasu lanbra hainati khallido angangdi orfandagi yokpa yabra hainasu khalli maraibak thiraba angang adugidam lepibasu mahayoi gani suhenga changlei sanagadi halsingna sanariba waridoda yausilude tumin phamlaga warido tari santidi khara sauningna khumlei aibu pukjel pi hairabasu kaide adubune angang adunadi aigi sagai asibu ngaglakadoribani imung asigi maira oheugadoribasi angang adunani aduna mathomarum khangdaba mama mapa gyanmen tadabagi macha adubu madubu yoklaga sagai sibu chenthana bathabakti aidi tawroi adugane miyoi kharagidama khallaga aigi imari muthatnaba lambidi santi aina khong thangjil luwang lemba tapna itaim saugat pikino wasi kanaba hobada ngairi asumna pingatnabagi mong laklagadi warisi waroisin purakpa ngamloi waroisin haibabu imau operation tawba loiraba matong masa kangkhalaba kanda aigi imau anauba amamuk thigani wa loire ibetrasu sauna wa haige tawrakpada macha ningol oiribi changlei sanana nungaitana khumi ima wa makha tabirano tokpiro aigi marakna imungani bu tokhai tahanbadei ai pamjade ase hairaga mitludagi pirang senthare ibetrasu mitluda pirang ihauna icha thoibiya santi yengjaningdre haibagi matada mamitkadu ongkhatuna phamli luwang lemnasu magi loinabida onsilaklaga haire yari mama toklase ichana nungaroidaba thabak amada tawgumse wasi khanasi haina icha ningolgida lakbani khanaruse haidana lakpa natene machaga mama kada amuk onsilaga hairaklame wafamse ichaga ima kanadi kari khali nakhoisu lairik laisu ningthina hairaba wakal khantaba ngamlaba ngaktani noigi sumo topiyu changlei sana nungaitaba pumbalo chillaga itap tapna haire aigidi imasi ima iba yamung hoina sina phani ne lepakpa warepta atingba karisu pichara suhenchu tapna nolukna hairaklame baba ujumakidi namaki kokta changlei sanagi anabagi maram natana atai karimta changde ujukaina pamlibadi aigi loinabina anaba leita hakchang phana harokdemna leibadu khakni suhengi wahisi tabada mama oiribi santidi sauninglami adubu phana sauninglagasu maithongdadi uthorakhidri luwang lemba amadi ibechadi suhengi waduda mathamai penjai changlei sanasu adumangai mapuroibana mabu khanjaba matawasida mapukningda ka hena nungsirami luwang lembana amuk santidon silaga itaim bema ujumaki oinadi namogi operation se hana mai paknaba tawkisi adugi matungda makha taba wari haibadi itaim bema na pamlibo phamudugi matangda amuk punna khanasi ibetra sumachagi khallaga tapna haire inamsia masina su hena phareda icha ningol hek masa kan khalakpaga karina phagatagi haibadu punna khannarasi phana sauningba pendaba leiragasu mina aduk tapthana haireklabada santi su tapthana hoi madumakni aina pambasu suhem ane makoda onsilaga maga babagasu sida chak jakrasi hera nongma punna charasida nasigidi aikoi chanaba tawraki changlei sana taha ima iba chacha thaktre aduna chak charagoina hanbiro nongma charage nasigidi pharak tare ni cha thoibiya santi su haire
ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤꯅꯦ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯏꯅꯝꯁꯦ ꯉꯁꯤꯒꯤꯗꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯃꯁꯨ ꯂꯩꯍꯧꯕ ꯃꯈꯣꯏ ꯃꯄꯥ ꯏꯕꯥꯅꯤꯃꯛ ꯆꯠꯀꯗꯧꯕꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯗꯨꯁꯨ ꯇꯉꯥꯏ ꯐꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯣꯡꯃ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯃꯥꯜꯀꯣꯝꯗꯣ ꯃꯆꯦꯒꯤ ꯀꯥꯗ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯆꯦ ꯆꯦ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯍꯣ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯁꯨꯇꯤꯡ ꯁ꯭ꯄꯣꯠꯁꯦ ꯀꯥꯏꯗꯅꯦꯕ ꯆꯦ ꯄꯥꯏꯟꯋꯨꯗ ꯒꯥꯔꯗꯦꯟꯗꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯆꯦ ꯍꯦꯂꯦꯅ ꯃꯁꯝ ꯍꯥꯠꯂꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯁꯝꯖꯦꯠꯇꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯊꯝꯂꯒ ꯃꯧꯄ꯭ꯋꯥꯗ ꯌꯦꯡꯂꯛꯏ ꯃꯥꯜꯀꯣꯝꯁꯨ ꯃꯈꯥ ꯇꯥꯏ ꯍꯟꯗꯛ ꯆꯦꯒꯤ ꯕꯔꯊꯗꯦꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯏꯟꯚꯥꯏꯠ ꯇꯧꯁꯤꯀꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯃꯥꯟꯅꯕꯤ ꯅꯠꯇꯦ ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯤꯔꯣ ꯑꯁ ꯅꯠꯇꯦꯕ ꯃꯤ ꯑꯩꯅ ꯍꯣꯞ ꯆꯥꯖꯕ ꯈꯛꯅꯦꯕ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯌꯥꯏꯖꯨꯠꯀꯤ ꯃꯆꯟꯅꯨꯄꯤꯅꯤ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯅꯦ ꯑꯉꯥꯡꯗꯣ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯤ ꯕꯔꯊꯗꯦꯗ ꯊꯦꯡꯅꯈ꯭ꯔꯦ ꯃꯥꯜꯀꯣꯝꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯅꯕ ꯍꯥꯏꯗꯅ ꯑꯁꯦꯡꯕ ꯋꯥꯗ ꯐꯥꯒꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦꯒꯤ ꯕꯔꯊꯗꯦꯗ ꯄꯤꯡꯀꯤꯁꯨ ꯏꯟꯚꯥꯏꯠ ꯇꯧꯔꯗꯤ ꯑꯩꯅ ꯏꯕꯥꯏ ꯑꯣꯏꯒꯗꯧꯔꯤꯕ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯦꯅ ꯗꯥ ꯆꯤꯡꯁꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅ ꯂꯩꯔꯤꯅꯦꯅ ꯑꯩ ꯍꯥꯏꯕꯤꯒꯦꯕ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯅ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯍꯦꯂꯦꯅꯥꯗꯨ ꯁꯥꯎꯔꯥꯡꯅꯅ ꯑꯍꯦ ꯑꯉꯥꯡ ꯀꯥꯔꯟ ꯇꯥꯒꯅꯨꯀꯣꯅ ꯅꯠꯇ꯭ꯔꯒ ꯏꯃꯥꯒ ꯕꯕꯥꯒꯗ ꯍꯥꯏꯔꯒ ꯆꯦꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯆꯜꯍꯟꯁꯦ ꯍꯥꯏꯔꯣ ꯍꯦꯂꯦꯅꯥ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯌꯠꯂꯒ ꯅꯪꯅ ꯀꯥꯔꯟ ꯌꯥꯝ ꯇꯥꯕ꯭ꯔꯕꯨꯅ ꯃꯥꯜꯀꯣꯝꯁꯨ ꯃꯀꯣꯛꯇꯣ ꯅꯥꯜꯂꯒ ꯌꯥꯝꯅ ꯈꯪ ꯍꯩ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕ ꯄꯥꯝꯕꯨ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯍꯧꯔꯁꯤꯗ ꯂꯩꯔꯦ ꯁꯛ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯛ ꯂꯨꯅꯁꯨ ꯇꯤꯟꯅꯔꯤꯕ ꯗꯥ ꯆꯤꯡꯁꯥꯡꯗꯣ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯎꯅꯩ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯁꯣꯏꯅ ꯈꯪꯉꯤꯗꯨꯅꯤ ꯇꯥꯟ ꯆꯥꯔꯗꯤ ꯅꯥꯔꯣꯟꯗ ꯃꯥꯒꯤ ꯊꯋꯥꯏꯕꯤꯒꯁꯨ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯗ ꯋꯥꯗꯨꯗ ꯍꯦꯂꯦꯅꯥ ꯈꯝꯕꯂꯞ ꯇꯧꯅ ꯀꯥꯏꯗꯩꯅꯣꯍꯦ ꯃꯤ ꯂꯩꯇꯕꯅꯤ ꯈꯪꯍꯧꯗꯅ ꯗꯣꯛ ꯂꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯗꯤ ꯆꯦ ꯅꯪ ꯊꯃꯣꯏ ꯀꯥꯏꯖꯅꯤꯗ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯜꯀꯣꯝꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯃꯆꯦꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯍꯦꯂꯦꯅꯥꯁꯨ ꯃꯆꯤꯟꯗ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯍꯧꯏ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯑꯩꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯒꯁꯦ ꯑꯝꯇ ꯈꯪꯗꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕ ꯅꯨꯡꯁꯤ ꯁꯨꯡꯉꯥꯏ ꯍꯥꯏꯗꯕꯤꯗ ꯐꯥꯔꯒ ꯂꯩꯁꯟꯗꯨꯅ ꯌꯦꯡꯉꯨꯀꯣ